ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅꯒ ꯌꯨꯝꯀꯩ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤꯗ ꯃꯥꯏꯕ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯑꯩꯈꯣꯏꯒ ꯃꯔꯤ ꯈꯔ ꯊꯣꯛꯅꯩ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯩꯔꯛ ꯃꯔꯤꯃꯨꯛ ꯀꯥꯈꯠꯂꯒ ꯂꯩ꯫ ꯃꯥꯏꯕ ꯑꯅꯤꯁꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯔꯛꯄꯗ ꯀꯔꯝꯕ ꯍꯥꯟꯅ ꯅꯦꯛꯀꯗꯒꯦ ꯈꯟꯕꯗ ꯃꯌꯥꯝꯁꯤ ꯃꯊꯥ ꯁꯥꯅꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯍꯥꯟꯅ ꯍꯦꯛ ꯅꯦꯛꯎꯔꯕꯗꯤ ꯀꯣꯟꯅ ꯊꯕꯛ ꯊꯧꯔꯝ ꯊꯣꯛꯏꯕ ꯏꯃꯨꯡ ꯑꯗꯨ ꯅꯦꯛꯍꯧꯗꯕ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯇꯤꯟ ꯊꯥꯖꯟꯕ, ꯗꯦꯕ ꯀꯔꯃ ꯊꯣꯛꯏꯉꯩꯗ ꯅꯣꯡ ꯍꯦꯛ ꯇꯥꯍꯜꯂꯛꯄ ꯑꯉꯛꯄ ꯃꯇꯧ ꯀꯌꯥꯁꯤ ꯍꯦꯛꯇ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯏꯕ ꯑꯅꯤꯁꯤꯒꯤ ꯃꯊꯧ ꯍꯦꯛ ꯇꯥꯔꯛꯄꯗ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯍꯥꯟꯅ ꯅꯦꯛꯀꯗꯒꯦ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯩꯈꯣꯏꯒ ꯃꯔꯤ ꯈꯔ ꯊꯣꯛꯅꯕ ꯃꯥꯏꯕ ꯑꯗꯨ ꯅꯦꯛꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯕꯕꯥꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯃꯥꯏꯕ ꯅꯦꯛꯇꯨꯔꯤꯕꯁꯤ ꯂꯨꯗꯨꯔꯤꯗ꯫ ꯉꯔꯥꯡꯇꯁꯨ ꯑꯅꯤꯃꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯃꯅꯁꯨ ꯃꯥ ꯇꯧꯒꯦ ꯍꯥꯏ, ꯑꯃꯅꯁꯨ ꯇꯧꯒꯦ ꯍꯥꯏ꯫ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯀꯔꯝꯕꯅ ꯑꯩꯈꯣꯏꯅ ꯅꯦꯛꯎꯗꯣꯔꯤꯕꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯇꯥꯖꯧ, ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯔꯥꯇꯦꯝꯕ ꯑꯣꯏꯅ ꯍꯥꯏꯔꯁꯤ꯫ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯄꯨꯟꯅ ꯍꯦꯛ ꯇꯧꯃꯤꯟꯅꯕ ꯌꯥꯕ ꯊꯕꯛ ꯊꯧꯔꯝ ꯑꯣꯏꯔꯒꯗꯤ ꯍꯦꯛ ꯃꯌꯥꯕ, ꯀꯥꯟꯅꯗꯦ ꯕꯥꯇꯣꯟꯗꯣ ꯇꯥꯆꯧ ꯆꯠꯂꯒ ꯀꯠꯂꯨꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯆꯧꯅ ꯑꯃꯨꯛ ꯑꯩꯗꯤ ꯉꯝꯃꯔꯣꯏ, ꯅꯪ ꯑꯗꯨꯝ ꯍꯥꯏꯖꯔꯨꯔꯣ, ꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯦ ꯑꯌꯥꯝꯕ ꯑꯩꯗꯤ ꯌꯥꯎꯖꯔꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯅ ꯑꯩꯈꯣꯏꯒ ꯃꯔꯤꯁꯨ ꯈꯔ ꯊꯣꯛꯅꯕ ꯃꯥꯏꯕ ꯇꯦꯝꯕ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯜ ꯑꯗꯨ ꯃꯥ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯕꯥꯇꯣꯟ ꯊꯥꯕ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯑꯝꯗꯥꯏꯗ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯃꯥꯏꯕ ꯑꯗꯨꯁꯨ ꯊꯣꯡꯒꯥꯟꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯅ ꯕꯕꯥꯆꯧꯅ ꯕꯕꯥꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯀꯔꯤꯅꯣ, ꯀꯅꯥꯅ ꯑꯃꯨꯛ ꯍꯥꯏꯖꯜꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯅ ꯕꯕꯥꯅ ꯄ꯭ꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯁꯨ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯗ ꯃꯅꯤ ꯅꯈꯣꯏꯒꯤ ꯂꯥꯏꯒꯤꯗꯣ ꯉꯁꯤ ꯅꯠꯇ꯭ꯔꯥ? ꯊꯧꯔꯝ ꯍꯧꯅꯕ ꯄꯣꯠ ꯆꯩꯗꯤ ꯁꯤꯜ ꯂꯥꯡꯉꯕ꯭ꯔꯥ ꯍꯪꯉꯛꯈꯤ꯫ ꯕꯕꯥꯁꯨ ꯀꯔꯤ ꯄꯥꯈꯨꯝ ꯄꯤꯒꯗꯕꯅꯣ ꯈꯪꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯃꯥꯏꯕ ꯑꯃꯗꯨꯗꯤ ꯅꯦꯛꯁꯜꯂꯨꯔꯕꯅꯤꯅ ꯕꯕꯥꯅ ꯀꯣꯟꯅ ꯂꯥꯛꯏꯕ ꯃꯥꯏꯕ ꯑꯗꯨꯗ ꯏꯄꯨ ꯁꯝꯖꯥꯏ, ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨ, ꯑꯩꯈꯣꯏ ꯏꯄꯟ ꯇꯦꯝꯕꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯦ, ꯃꯊꯪꯒꯤꯗ ꯏꯄꯨ ꯁꯝꯖꯥꯏ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯕꯕꯥꯗ ꯅꯈꯣꯏꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯃꯟꯈꯤꯗ꯭ꯔꯦꯍꯦ ꯍꯥꯏꯔꯝꯃꯒ ꯃꯥꯏꯕ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯟꯈꯤ ꯍꯥꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯑꯗꯨꯅ ꯍꯦꯛ ꯍꯟꯈꯤꯕꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯄꯥꯈꯠꯂꯛꯄꯗꯒꯤ ꯃꯥꯏꯕ ꯑꯃ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕꯗꯨꯗ ꯏꯃꯥꯒꯤ ꯐꯤꯕꯝꯁꯤ ꯀꯔꯤ ꯇꯧꯔꯛꯄꯒꯤꯅꯣ ꯍꯥꯏꯗꯅ ꯍꯪꯉꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯏꯃꯥꯒꯤ ꯃꯁꯥ ꯄꯥꯏꯔꯒ ꯌꯦꯡꯉꯨꯕꯗ ꯃꯥꯁꯨ ꯑꯗꯨꯝ ꯈꯪꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯆꯤꯟꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯣꯟꯊꯣꯛꯅ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ, ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯑꯕ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒ ꯃꯔꯤ ꯊꯣꯛꯅꯕ ꯃꯥꯏꯕ ꯑꯗꯨꯅ ꯈꯨꯗꯛꯇꯨꯗ ꯏꯃꯥꯒꯤ ꯁꯣꯔ ꯁꯥꯟꯅꯔꯤꯕ ꯃꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯃꯛꯇꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯍꯩꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯅꯔꯛꯈꯤ꯫ ꯃꯇꯧꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯁꯦ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯧ ꯑꯗꯨ ꯑꯉꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯤꯁꯤ ꯆꯥꯗ ꯁꯤꯕ ꯅꯥꯕ ꯍꯧꯅꯔꯛꯈꯤ꯫ ꯃꯥꯏꯕ ꯑꯅꯤꯁꯤꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠꯁꯤꯁꯨ ꯑꯍꯤꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯅꯥꯅꯁꯨ ꯂꯥꯟꯕ ꯆꯠꯄ ꯀꯤꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯕꯕꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯊꯣꯡꯂꯣꯝꯗꯒꯤ ꯌꯨꯝꯂꯣꯝꯗ ꯁꯨꯝ ꯍꯜꯂꯛꯄꯗ ꯇꯨꯔꯦꯟ ꯃꯄꯥꯟꯂꯣꯝꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯑꯗꯨꯝ ꯃꯁꯥꯗ ꯈꯪꯖꯔꯝꯃꯤ꯫ ꯑꯁꯨꯛ ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯇꯨꯔꯦꯟ ꯃꯄꯥꯟꯗꯒꯤ ꯑꯉꯥꯡ ꯀꯞꯄ ꯍꯧꯅꯗꯦ꯫ ꯅꯨꯃꯤꯠꯇꯨ ꯕꯕꯥꯁꯤ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯁꯨ ꯈꯔ ꯇꯥꯕꯣꯏ ꯇꯥꯁꯟꯅꯗꯕꯣꯏ ꯇꯧꯔꯒ ꯌꯨꯝꯗ ꯌꯧꯔꯗꯤ ꯍꯥꯏꯗꯅ ꯍꯥꯊꯨ ꯍꯥꯊꯨ ꯄ꯭ꯔꯞ ꯂꯥꯛꯑꯝꯃꯤ꯫
Angang kapag kiraba khunjel adusu babagi khongthang khuding sum matung inarakpagi mongda turen mapala domdagi sum tanarakhi. Lepa leitana babasu sum lakpadadi kona ikhang khangaudana. Babagi mangda mapi thongdaba pikpiba angang ani kha. Makok painarga lamben mayaiduda phamaga leirami hai. Matamduda babasu kiman khiduna. Maning hankibasu yadabugum tau. Magi leijabi pangan thongna phudoktuna kanna lauraga. Angang anidu phalauna kalaga yumlomda leptabi selakhi. Yum hek yaurpaga babasi masadu padrak laungna leimaida gyan tadana lekthakhi. Madudagi babasau. Ima hoy akhoi myam changdana babase yum manungda magi kada thangjalami. Imana sumasidi maiba mathuna kauraga yenghalausi. Natrabadi pharak tarani hairami. Imagi wafam aduda babasong na musumna kumi. Lekay sida leiriba maiba ni se kaurudo isaru. Sagay sige khurato noina kauraga yenghanba na phai haidana. Ako'y sagay gi ipu uma kauraga numito babasi yenghalami. Ipu aduna su babagi masada pairaga yengbada sumna hairakhi. Hawjik pomagi matung inari ini. Sumangas na ako'y na udabagi wani lep tu na leire haidana. Sagay gi ipu aduna like khweramaga hinga aduda babagi tungda. Inariba amang ba layam singadu tanthok pirami. Koonadi babasu gyan tamna lakhi. Ipuduna so ako'y imungi miyoy singda sumna hairakhi. Thainadagi hongna thongkhong haidarakpagi mafam jaga se adum tauraga leirabani. Nako'y supung thengna hanjalabadi mi mangairaga halakminagera natraga. Koiraga lakera mataw. Mafam ase khudong yamna thiba jagani. Ahingda sangari pho lalaga satlu yadaba jagani haibirami. Asomdana amuk maibani dugi mahi changyeng kapnarakpada. Ako'y lekay aduda khongnang panbi achauba masu haurami. Madugi khongnang panbi du fo maibani gi lewa changyeng tamnarakpada. Khongnang panbi du kangaga khongnang du fo ahingda turakhi. Masina takpadi maibani se asuki matik hainare takpani. Maibani sna mahi sum kapnarakpada mabani se amana amabu ngakthok sanarami. Adu makoy gi imungi miyoy singdi mabani na kapnariba lewa tinwa singaduna. Panduda matang siba naba yaungnarakhi. Yan hana mamang lekta leiba maiba dugi masani kha. Thakanda da matang manam naina siba haurakhi. Masanupa tomado hana makoygi inkhola duda thauri yalaga sirami. Madugi matung hapta amamuk leiraga masanupa handu suamu. Nisada overdose taduna sikhi. Matamadu di number 4 si yamna kapnarami. Adumna matang manaw ngaina masani si sirakpadagi. Maiba dugi nupidu su ngakjanarami. Magi nupadu da su maiba ki thabak thoram masi tauranu. Isa singpok siba naba yaunare hairubada. Maiba du na di yaramde. Lepa leitana maiba ni sa sangyeng tamnarakhi. Asonggidana mo ako'y gigamari karakra thoknaba maiba dugi su. Masanupi si marami sasada na tumbadagi hagwalaktabadagi. Sido na leiramki. Babani na sumahi haikap tingkap sumtong narakpadagi. Noong madi maiba ni si sumasayam na kana sonjalak na. Animak se manaba pong pamamada siba sap manarami. Mabani gi poloy ba si sulekay gi miyoy sing na pangthok pasat pagkinarami. Aduba poloy dabadi yadaba na amaiba ni si turen mapanda putaraga. Kara lap na poloy rami. Matamdo da di lekay gi way na sa turen mapanda milay taba yawrakpada. Adum mapam jaga day da poloy narami. Maiba ni sinasiba numisi sulekay siya sukimatik tam narami. Numito babaga babasaw ga supuloy pa do. Baba ni si pulak po na hongnaraga salami. Maiba ni sige poloy na ba mayam si kanasem saring ngay. Noong siya kakarawa magaloy na nakanasutarag padagi. Mayam si noong hang ba ngay narami. Adubo lepta na sumsutarag padagi ko na noong hang krakanda din numitarami. Mayam na poloy na ba silangi ngay matamadudasu. Ama mamarag turin mapaladom dagi. Amu ba mayam maturelom da sumkumtaki ba. Lekay gi miyoy sing na unahaw ki. Maduna mayam su kibadagi hatu makoy gi mathaw mangam duloy salami. Aduga yumlom da poloy ba yawro ba miyoy sing na hanarak padasu. Tungda masakti uda ba miyoy ama sumsot inaraki hai. Babaga babasaw ga su yumlom da halak pada may ket upo ama. Loy dripaw ket tu na halak minarami. Numitugi ahinga dusu lekay gi huy singa si maramsada na. Pukap da kap narami. Maiba ni sige soras wondri box lekay si tam naman dana. Ahingda mapanthok pa pong ngam naramdi. Ko na di maiba ni sina sanar mabut lightin singasi. Mapam sana lo salam dabadagi maiba ni sina heklay kita baga. Lekay gi music si maramsada na aswana na pung sida siba haurakhi.
Numidangase sum miyoi ama ani yumlomda sum halakpada. Maiba anisna sanaramba laitinsin asna yum yaudri phau. Inarakpa matau kya se thengnarammi. Onadi akhang hai kya ma tanaraga makhuina loisalamdaba. Laitinsin adu mafam chana loisankhi. Madudagi kya thoidoknadi tamnaramba sing adu tawrakhidre. Tawbadabu hauji-haujiksu turen mapanda angang amana sum kappaga. Migi matung inabadudi adum tawri. Mayam mahamagi warisi matang asayda loizare. Ani suba warisi muk mayamda khudon tamjage. Aigi ming nauksa kawi. Tawdokse ay samakta thengnakiba tawdo amagi wari ni. Ay samak line chen bagari tawzay. Numito ay se yumdagi thoramday. Yumgi iswara dun ay chisat kino haibagi matagum. Siyam kibada ngay ba aigi gari se sumangdagi tongwan pok tawdorakpada. Aigi gari se hekta lepki. Aigi nupina sumangha kaya inong nungayti. Gari dusu yadarga di nga siditsat kranu hayrakki. Maduday so kaya thoksada na aigi gari dun ng puda yana ba siyam lammi. Ko na di aigi gari se start horokpadagi yumdagi tawdorakki. Numito ay sumahok sagum ay na line seliba mapamsing aduda. Passenger kay hapaga purammi. Mahok sagum numita sa lagpadagi ay so yumlomda halag na ba. Bazardagi hankibada hapayaba passenger ama ni yangamaga. Ikoy-koy na sumtawrakki. Matamaduda ngang nupa masama kag ay kita yawrakki. Magi lamsil lamsanglom na sumhaydaraga laybal lamamani. Ang nga si buwan sana ba sa luba ni suhay. Tawbadabu ay di mapamadupaw ti tinba nga maroy hayrami. Ay di ay nagpazaga pautanggiway na tirakpani. Nanggil lamadudi ay yawbang nga maroy hayrami. Ang nga nupa masado na mo sumna hayrakki. Kakatinbira mo barahil asu henzaraki. Asay buwan sana pada kung sisulaitik kibadagi. Ay di chat pa siyam na nungaytri. Ako'y dongi gari su karalat pa ni. Kakagi gari sa irizap mo na niya su neege hayrakki. Ang nga dugi wahay singa duday su nungayrak tabadagi. Pare-pare adudi sa lesi hayda na isu ang do hapaga. Makarom da sumtawdara ami. At heng magimiyo yaman ni su hankibado da yawrakki. Ang nga duna su ay ngonda kaka. Midi yam na hapiraano. Aigi kongse konsen bang ngamdre kitang free dating toke hayrakki. Ay na mo hoy-hoy farese. Makoy di asay da loy na lehura ni hayrami. Asum na nga do hapagay se sumtawdara ami. O na numidangi pung tarit taramday di angang se mayum tunggan mapapaw. Ay na mapamadupog tadabirami. Paraso ay na hayba masing adumak angang aduna. Ay ngonda haraw-haraw pirakki. Madudagi iso yumlomda adum tawgalami. Ay na sumtawrak tingya mapa malalaga sat patarami. Madugi singkong aduda nupiya makak ay ngundak kutkat to na. Ay gigari sir kamaki. Ay so nupiya do hapkalaga dum tawrakki. Kung na tingjil do kitang lantorok pada nupiya do lehuragi hayda na. Ay ngundak magi barado pira maga kumtawki. Nupiya do na pirak pa barapay sado so ay gigari mamangda tanami. Adugay suwakanda karisokanda na dum tawbalaki. Ngayaki matung na di ako'y gari sa minaba imanaba man ay ngundak pon tawrakki. Haydar ko nang sakibado uhawi. Hida karapay kisida na hayrakki. Ay namuk yare haydar aroy nangway na haygalao. Ay di ako'y gidudoy na pairge lakning agadi lao hayrami. Imana ba doon mo? Pare sa ito sida masama pay na batawri. Nang sumnupi mahapag at tawgat kibado da tawrak pa ni hayrakki. Ay namuk kayo ay dinupido singkong da tanama pa ni. Ay natawalak pa doon di media matayaw ramoy da hayrami. Imana ba doon namuk yare kangjare tamo hayrakki. Ponek tamkibaga iso wakala matawrami. Karino nga say nupido di matek amakagtani. Ay gigari sida yawramba. Adugo mana nupiya mamuk puro kasat kiba uy hayri sibo. Karino mana hayri dubo haydana. Ay sutong salaw na laytuoga maning da yangami. Ay na maning hek ontorok pa da sarum-sarum tawa saban nuksit ama. Ay gimay da yayrakki. Madupo ay si karisukanda na. Ay na yumlom da heke kalak pa da hidak paipam. Mapam jaga malayrami. Maduday so ngahak masama pay kikihayda na. Manung da sangaga hidak masama itong da sumpay rami. Matamadu so ay masakang bamiyoy sing na. Ay ngonda sumna hangaki. Romes mapanami nga helaga nang namanung sidakan na nungayri. Karaturo na nang bukaray da muktiludoy no hangaki. Mikubado da isi isada angak pahay ba da oiki. Ay namumakoy da sumna hangami. Kay nanoy na haydo ay hugjik si loyra ka yung dasala da pa ni. Miga matahaparoy hayrami. Tawbado mo mapamaduda sangak pamiyoy sing na ingon da sum.
ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯃꯤ ꯑꯃ ꯐꯝꯃꯒ ꯉꯥꯏꯍꯧꯔꯤ ꯁꯨꯝ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯤꯗꯥꯛꯇꯣ ꯍꯥꯊꯨꯗꯣ ꯄꯥꯏꯁꯤꯜꯂꯒ ꯃꯄꯥꯟꯗ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯄꯔꯞ ꯊꯣꯛꯇꯨꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯗꯤ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯃꯈꯣꯏꯗ ꯂꯥꯎꯁꯜꯂꯝꯃꯤ, "ꯍꯦ ꯑꯉꯥꯎꯕꯁꯥ, ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯁꯦ ꯐꯖꯅ ꯁꯥꯟꯅꯔꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯌꯨꯝ ꯌꯧꯅꯕ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯌꯧꯔꯛꯄꯗꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯒꯥꯔꯤꯗ ꯍꯥꯞꯄꯒ ꯄꯨꯔꯛꯄꯗꯧꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯑꯩꯁꯨ ꯌꯨꯝꯗꯗꯤ ꯌꯧꯁꯜꯂꯒꯦ ꯍꯥꯏꯗꯅ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯈꯥꯝꯃꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯒꯦꯠꯇꯨ ꯇꯞꯅ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯣ ꯁꯨꯃꯥꯡꯗ ꯊꯧꯖꯜꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯏꯃꯨꯡꯗ ꯑꯉꯥꯡꯁꯤꯡꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯪꯉꯛꯈꯤ, "ꯀꯅꯥꯅꯣ ꯑꯃꯨꯛ ꯄꯨꯔꯛꯏꯁꯤꯅ, ꯀꯔꯥꯏꯗ ꯑꯃꯨꯛ ꯊꯤꯜꯂꯨꯗꯣꯏꯅꯣ ꯊꯦꯡꯉꯀꯥꯟꯁꯤꯗ?" ꯍꯪꯉꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯦ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕꯗꯒꯤ ꯃꯤꯍꯨꯟꯁꯦ ꯗꯪ ꯆꯣꯡꯈꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗ ꯈꯣꯟꯖꯦꯜ ꯁꯤꯔꯞ ꯇꯧꯔꯒ ꯑꯩꯅ ꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ? ꯑꯩ ꯏꯇꯣꯝꯗꯅꯦ ꯍꯜꯂꯛꯏꯕꯁꯤ꯫ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯍꯪꯉꯛꯏꯗꯨꯕꯨ?" ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ, "ꯀꯩꯅꯣ ꯗꯗꯥ, ꯅꯪꯒ ꯍꯧꯖꯤꯛꯇ ꯒꯥꯔꯤꯁꯤꯗ ꯅꯨꯄꯤ ꯑꯃ ꯍꯥꯞꯄꯒ ꯊꯧꯖꯟꯃꯤꯟꯅꯔꯛꯏꯕꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯑꯁꯤꯕꯨ?" ꯍꯪꯉꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯁꯦ ꯀꯣꯛꯁꯦ ꯎꯔꯨ ꯉꯥꯎꯈꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯠꯇ ꯃꯃꯥꯡꯗ ꯑꯩꯒꯤ ꯒꯥꯔꯤꯗ ꯇꯣꯡꯈꯠꯂꯛꯈꯤꯕ ꯅꯨꯄꯤꯗꯨ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯗ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯀꯣꯟꯅ ꯌꯨꯝꯊꯪꯅꯔꯤꯕ ꯃꯤꯈꯩ ꯆꯪꯉꯛꯇꯨꯅ ꯑꯩꯁꯦ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯑꯩꯒꯤ ꯒꯥꯔꯤꯗ ꯌꯥꯎꯔꯛꯄ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤꯗꯦ ꯍꯥꯏ꯫ ꯀꯣꯟꯅꯗꯤ ꯃꯥꯏꯕꯗꯨꯅ ꯂꯥꯏꯇꯤꯟ ꯈꯨꯔꯝꯊꯣꯛꯄꯤꯕꯗꯒꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯥꯔꯛꯈꯤ꯫ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯃꯌꯥꯝꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯇꯝꯗ ꯇꯣꯡꯉꯛꯄ ꯎꯈꯤꯕꯗꯨꯁꯨ ꯃꯐꯝ ꯑꯃꯗ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯅꯨꯄꯤꯗꯨꯅ ꯄꯤꯔꯛꯈꯤꯕ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯚꯔꯥ ꯂꯨꯄꯥ 10 ꯆꯠꯄꯤꯗꯨꯁꯨ ꯑꯩꯅ ꯍꯥꯞꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯉꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯀꯪꯕ ꯑꯃ ꯌꯥꯎꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈꯤ꯫ ꯑꯩꯁꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯃꯐꯝ ꯑꯗꯣꯝꯗꯁꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯉꯨꯕꯗ ꯍꯧꯖꯤꯛꯁꯨ ꯏꯁꯥꯗ ꯇꯨ ꯆꯣꯡꯉꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫